maru oiba pau BJP bu masak thi naba aranba pau sandokli Manipur dari furup sing nungsi chanana laiminari haiba center ge luchingba sing na khangi haina Chief Minister N Birena Fongdokre Sarda Devi na hairi mitai gi nat ki chanabi fawba ikai khunadaba sarkar di afaba sarkar natte manam aduna Manipur kange amadi chawkhat hange hairabadi BJP natana atai party laite amadi Manipur da haukiba pung kunmari asida covid na maram oiduna mioi ama makhata na laikhidre anoba case 39 report tawkre Miyamna government na piba COVID-19 ki SOP sing ningti na ngang na chatuna chathopa matamda mask upiba sanitizer sizinnabiba khutsa sing na toina hambiba amasung foot taruki distance ngak na chatpa haiba sana kanglon sing asitung induna COVID-19 dagi ngak thok minasi lunina chahi tarani pan ki mathakta leiba miyoi singa COVID-19 vaccine soidina kapthopiu kurumzari poni TV na pizaba numidangi Manipuri pau miyeng tabiriba singbu Jennifer Sarmana taram nokchari hojik pau sandok na pizari India ki state kharada lining laishon ki matang da BJP bu masakthi naba aranba pau sandokli lamdam asidadi mitai pangal amadi furup khudingmak nungsi chanana laiminari haiba center ge luchingba singna khangi haina Chief Minister N Birena ngasi Fongdokre Lilong Hawebi College ground da BJP Lilong mandal na sinduna pangthokpa nongmagi oiba political conference amada wangang laduna CM na makhata na haiki Lakadoriba Manipur gi Mikhal asida BJP gi Central Luchingba singna lawrapa warepta Lilong Kendra miyam puna sogat minasi mathangi term da lengak paibda Lilong Kendra su khutthekpada yaure haina Birena Fongdoki Thoram aduda saruk yakiba BJP Manipur Pradesh ke President A Sardana Lilong Kendra gi miyamna achoba thodang lauduna furup masel gi marakta singchep thaduna khanana basiliba political party muthalasi BJP bu communal oiba political party ni haina lana sandokli basing masa communal oi haba dakja bani center amadi state ta paliba BJP di pumna makta khudong chaba piba adugumba miyam gi lengak ni lakator ba listing ani kunithoi election da Lilong Kendra gi su BJP gi mihu thagatuna chokhat pa santi leba lamdam ama oina ba khonarasi haina makha takhi BJP sarkar BJP le government het ekoi lakpadage Lilong gi ma market Sagal isine. Hojiksu mayam punamaki ekoi maidai pangal singi dharma satpa Islam gi maru oiba hals satpa tangai phadrabani sahi gudingi madugumbu gi mayam laga thumbam natragana karigumba dharma gi oiba apunma Manipur gi oina achauba thaba matrapata punhom leite madu hanagi ekoi mayam gu yam nungsiuni haiba party duna machet ama room ama saraga thamamde ngasidi madu gi jamkul 5 crore tara kai thoga has house adorni Bharatiya Janata Party ki nongmagi oiba political conference ama ngasi Thobal district ki manung chenba Wangkhem playground da BJP 32 Wangkhem mandal na sinduna pangthokre Manipur ki Chief Minister N Biren Singh, Works Minister T.S. Biswajit Singh, Education amadi Fisheries Minister S. Rajan Singh, Law and Legislature Affairs Minister Thokchom Saityabrata Singh, Agriculture Minister O. Lukhoi Singh, Rajya Sabha MP Leisemba Sana Jauba, BJP Manipur Pradesh ki Secretary, BJP Thobal District ki In Charge Kongbam Inaucha Devi, Thobal District ki BJP President Y. Kumarjit Singh amadi BJP Wangkhem Mandal ki President Y. L. Sunil Kumar Michaina Saruk Yakiba Thoram aduda BJP Manipur Pradesh ki President A. Sarda Devi na BJP Sarkar Laktrungaida Palamba Sarkar Singna Praja Singbu Nungshiba Watli Haiba Asi Achumba Wafamni amadi BJP na Sarkar Pairakpadagi Haurakiba Naha Singh Asigi Kana Bakaya Piduna Makoina Pamba Sarkar Ama Oiri Haina Fongdoki BJP Sarkar na COVID-19 ki lighted asisu haina singna control tauri haiki mitai gi nat ki chanabi fawba ikai khumnada ba sarkar di afaba sarkar natte maram aduna Manipur kange amadi chawkhat hange hairabadi BJP natana atai party laite haina mahakna makha takhi mahakna haiki BJP na paikhatliba chawkhat thorang sing asi chahi humfutara hena palamba sarkar na paikhatpa ngamkhide i manga gi tangkak sidai sida
Manipur gi oiba praja singi damakta welfare scheme sing kari kari anauba wakhallol ga loinana praja gi phanana bagi damakta paikhat piram bagi haibase masi ai khoi ngasi bawda kari tawpiram mi haibase khoi masi puthokningai leite haidana aidi haijaninge kaigino haiba matamda praja gi yai phana bagi damakta praja bu afaba lambi da punana bagi damakta tongan tongan ba Bharatiya Janata Party gi luchingba asigumba Manipur sarkar amadi Bharat sarkar na paikhalaiba tabak singse matam amada leiramba chahi tara mangagi Bharat sarkar amadi Manipur sarkar na amatta tauramde haibase masi yam mayek senge Manipur da haukiba pung kunmari asta covid na maram ojuna miyoi ama makhat ana laikhidre loinana anoba case kontra hundoi report tawkre positivity rate asi chada ani dasmik ani oiki haina Manipur government gi covid-19 command control room na fongdokre state asigi covid ki case masing hauzik lak ama lishing kunmanga chani hufuma pan yore loinana sikhiba mi gi masing na lishing ama chamapan hufutara mapan sure sample puna lishing ama chamri hufutara taruk test tobada miyoi kontra hundoi positive oiki bani Hari bapungfam asta miyoi taret covid agi fagalaktuna discharge tawki ngasi Imphal gi Khuman Lampakta sanakiba National Football Championship for Santos Trophy North East Zone Qualifier Group B gi 6 league match ta Manipur na Mizoram bu Panjil ama Shinoda maithiba piram laga Manipur North East Zone Qualifier final round da changkre Kerala da December thada pangthokadaba Hero Santos Trophy gi final round da changadaba team sing asi zone manga dagi group ani thokna khaidokli zone manga adudi North Zone West Zone South Zone East Zone amasung North East Zone ni group sing asidagi top tarakpa sing asi Hero Santos Trophy gi final round da changani ngasi andro kendra da lakadori batarani thoi suba general election ga mari lenena BJP andro mandal na sinduna mafam tarani thoi da sakti kendra level meeting state ki mihut yaur ga pangchokre mafam sing adudi andro uchol huikap angtha poiro khongjin tulihal top chingtha ningthongnai yambem changam dabi nongbrang ngamukhong amadi moirang purelni meeting atuda lakadoriba mikhal asida BJP na chawna mai pakna ba boot level gi oibe thabak thorom sing yengchina ba wafam su khanaki amasung BJP na absolute majority fangjuna mathangi sarkar semgani haina su phongdokna ki School gi oza amana yamraba school sanana ba senfam lokthoklamde wafam asing asi DM college campus ta laiba all Manipur students union MSU gi office ta pangthokpa pawgi mifam amada union gi general secretary Bikam Jithongamna phongdokhibani mahakna makhata na haiki hairok ta laiba inganglok macha primary amadi inganglok achoba primary school ani asi sanaba check kaibada oza Bikom Das masana signature piduna paisa lokthokibagi documents sing mahiroi look asna fangle hairi Mara lairiba oza asna MSU bulan uhannaba press conference amada se lokthokpada mahak masa chenade hakiba wafam adu miyamna khangjinbiyu school ani asi sabagi senfam lokthokiba adugi chap chaba praman MSU dalai school amagi di sanaba mafam ministry na ayaba pikrabasu hongdok hongjin tawramle hairiba asoiba sing asi lengak asna tumina lection ba yaroi chap chana sairak pigadabani haina Bikram Jitna dabi tawki oina ingalo masa primary school asida sagadaba senfam lakh kunthani thoiga lising marafu mari ni aduga kaithokre senfam lakh mari ga lising kunthraga chanipang kunthate asi school asi sagadaba mafam da sadana miyoi amagi hinkol amada sasalaga paisa structure ona tainaba magi structure moong ama sasalaga thamamani amasung ingalo ajoba primary school asi sagadaba senfam lakh nipani adu kaithokibam senfam da lakh taru aduga school asi mafam duda saramdaba amasung melai tampak primary school hariba school asida na lakh kunthani thoiga lising marafu mari senfam asida sagadaba sina kaithokibana lakh 30 lising puga Nipan list Chanipan Nipuga Tarukche Kaithokra Matung School Sucha Saramdam Hauzik Paugi Marathana Aten Break Amatang Lauminasi Tapta Institute of Fusion Music Taiphumgi Makada Taptagi Sei Khaktada Yumpham Hoiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sokli Singaniga Kungamathoi Irai Numitagi Pangthokpa Haujaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi
Free da isai semba, record changba, amadi tapta musical concert ta rotation naina sarugyahanba asina singmani. Akupa marol gidamak 93621099942 natraga 60091663130 da pau for you. Organized by Tapta Ven Music and Tapta Fan Club. Break matung taram nauchari makhataba pau pizari. COVID-19 ke anova variant Omicron ga mari lainana government na tongan ba state singda laiba international airport singda anova rules kaya thamduna virus makhal ase sandorakpa thingnaba kana hotnari. Rules sing ase chatna hanaba hotnabada airport singda charang na basu thokli. Bengaluru gi Kempegoda International Airport ta ngarang queue yamna sangna lepaga loinana passenger sing amadi authority singi marakta charang na bathoki. Mapanamdagi lakpa passenger sing RT-PCR test compulsory orbidagi Kempegoda International Airport ta queue yamna sangna lepki. Mapandagi lakpa passenger sing COVID test tongnaba thamliba counter amada Dr. Marie amasung staff kun manga khak lai hairi. Anowa guidelines ki matung inna mapalamdagi Karnataka da thunglaba passenger khuding makna pung humfutara ni thoi gi mamangda toba RT-PCR gi negative report utkadabani amasung passenger khuding makna asengba report adu utkadabani hairi. Karigumba guidelines ase thugairabadi ain gi oiba chairak pigani hairi. Maharashtra da high risk laibak singdagi lakpa international passenger taru COVID-19 positive oiba thengnakraba matungda state adugi government asu international travelers singi oiba rule hanadagi kansin hankre. Housing Maharashtra da high risk laibak singdagi lakpa passenger sing chayol ama institutional quarantine tawragani. Masigi sumathakta Maharashtra da lakpa domestic air travelers sing asi pung nifu nipan ki mamang da tawkiba RT-PCR test ki negative report pai ba mathau taragani hairi. Hairi ba asi vaccine kapa amasung kap tabaga mari lainaroi haina Maharashtra government na fongdokli. COVID-19 ki anova variant ama oiba Omicron ki matangda malem gi laibak singdagi fangliba report sing asi yenglaga center na haukiba nongmaijing da UK amasung Europe ki atai laibak taramathoi yauna Europe tagi lakpa international travelers singi oiba revised guidelines sing issue tawki hairi. Loktak Development Authority LDA da thabak toriba employees singna 7 pay PBU haiduna tawpok pida laiba LDA office mamangda ngasisu wakat mifam satakre. LDA Union ki General Secretary L Syam Kumar na haiki mamangda 5th pay amasung 6th pay mawatam jana PBK hauzik 7 pay PBU haibida lengak na tabidaba asi laibak thibani. Mahang na haiki atai department singi 7 pay gi ayaba pikre aduga LDA gi oinadi hauzik fawba khana bidre. LDA gi employees singi su 7 pay PB neba thorang tawbiu haiki. Makada laiba ekhoi budi atomi macha dawna kanbire aduga adi hongi makada laiba sinadi ekhoi 7 pe pigre aduna hairiba keno se mahoi da pige be order se si kopi sineba asi kopi se ai mayam du su kopi mo pisani aduga ekhoi da pige hairiba na ekhoi da pige hairiba na cabinet famno matung national ke yauna without national ke yauna pige hairiba aduna ekhoi da 7 pe phangbagi keno wan thok je laitheba ekhoi gi hojik loktak development hojik da thabak tawri ba ekhoi employee jingche living engagement laite gratuity laite daini hanis laite medical investment laite SP scheme laite ekhoi di thabak tokpa matamda ekhoi dum loira aduna thabak tokpa matamda mi amana chahi yamdabada humpugi matungda thabak tokpa mataneba aduna hairi basing karam matamda thabak akanna suula kan ngamdoino aduda phangdul bai ekhoi na EPF khara yaujaba gi pension lupa lising ani ga samri ga changwa chatu phangani adu expiry organa lupa lising ani ahum nearly ahum dai phangani aduna ekhoi gi ekhoi tungda thabak loira matung ekhoi na karma ini hingadoino aduna employee di samana bani Manipur makhada laibani ekhoi chu chap chaba biyang yanganingi. Delhi cabinet na value added tax VAT hantahan badagi Delhi da petrol liter da hana lupa chama subna ahum dasming mapan taret piram badu hauzik lupa marfutara manga dasming mapan taret da hantarakre. November gi ahan bachayol da center na petrol da lauba excise duty lupa manga amasung diesel gi lupa tara hantahan ki. Government of India na LPG refill cylinder gi mamal nauna lepkre. Yumda sizinaba LPG refill cylinder gi mamal hanagi changda thamlaga acha thak yonba hotel amadi atai business da sizinaba non domestic refill cylinder gi mamal hangat hankre. December tha ase chatna gadaba Government of India na nauna lepkiba mamal gi matung ina Manipur da chatna gadaba mamal asi mamang thada laikiba adu oigani hairi. Ngarang dagi chatna ba haukraba non domestic refill cylinder gi nauna lepa mamal gi matung ina
Manipur KG Tarama Pangina Lupa Lishing Ani Chahum Nifu Nipan Paisa Yankai Piram Badagi Lupa Lishing Ani Chamri Yankai Nito Yokre KG Mangagi FTL Refilgi Mama Lupa Chatuk Nifu Mapan Piramba Aduna Lupa Chatuk Humfutara Tarega Paisa Yankai Pikre KG Mangagi FTL Point of Sale da Lupa Chatuk Humfu Piram Baduna Lupa Chatuk Marfu Manga Pikre Hairi सबकी योजना सबकी विकास हाइबा वाखलोंदा थांगा पार्ट 1 ग्राम पंचायत की ओइबा MGNREGS का मरी लेनेबा तरा मंगा सुबा फाइनेंस कमीशन की मखादा ग्राम पंचायत की डेवलपमेंट प्लान 2022-23 फाइनलाइज तौनबा स्पेशल ग्राम सभा अमा थांगा पार्ट 1 ग्राम पंचायत न सिंधुना हाउरिंग चिंगयांग कम्युनिटी हॉल दंगसी पांगथोक्रे थौरम अदुदा बिष्णुपुर डिस्ट्रिक्ट जिला परिषद की उप अध्यक्ष निंगथौजम दिनेश थांगा पार्ट 1 ग्राम पंचायत की प्रधान ओइनाम रोमेन उप प्रधान सलाम अथोइबा पंचायत सेक्रेटरी लेसांगथेम ससिकांता अमदी अतै वार्ड मेंबर सिंगना मरु ओइबा मिथुंगलेन सिंग ओइना सरुक याखी लाकदोरिबा लिसिंग अनि कुनिथोय कुनहुमदोइदा थांगा पार्ट 1 की मनुंग चेनबा खुल सिंगदा पाखतकदबा थबक थौरम सिंग खना नैनबगा लोइनना अयाबा पीरे हाइना वारेप नखी ग्राम पंचायत असिगी पंचायत सेक्रेटरी लेसांगथेम ससिकांताना पाखतलकदबा थबक थौरम सिंग मियामदा पाथोक्तुना खंगहनखी लेंगा की तोंगानबा लोइसंग सिंगदगी लाकपा अखंग आइ सिंगसु थौरम अदुदा सरुक याखी प्रधान ओइनाम रोमेन थबक लैरगदी मथंगी वार्ड सभा सिंगदा पुथोकपियु हाइकी उप अध्यक्ष निंगथौजम दिनेशना मियामना असिगुंबा थौरमदा थोरकलगा अपामबा पाखतकदबा थबक खंगहनबा मथौ ताइ हाइकी अखोई कलेक्टिव रेस्पॉन्सिबिलिटी की मखादा अखोई थांगे इरमदम पावांसना स्वाइन सुम लेबगी पोसे खतंग चेंज लांगना पोसे अखोई मसेन लिंजेन मानसी अखोई मसेन पावफोंसी अदुना इरमदम थांगीदा हौजी हजिसु स्पेशल ग्राम सभा फमिसिदा लेका लेका की तहनिगो मयामदो सी खर पिसल ओबा सी बाबत पिसल को उद्री बोजी तौनिंग थबक मयामदो अखोइना लोय हापग यारब्रा इसा इसा की लेट्रिन लेतबो एरो हापिरो नुंग जगपगे एरो हापिरो लोइना हापकांदा अखोइ सिदा तरो एप्रूव तरोगा बिसेम्बो थाला तो स्टेट थागे दोनि नेशनल यावदुनेबा थबक तो याव द तारगदे हेन अस्मागी तौरे एदि तौरे यादे हेबोतो लेजदे लमलाई असेंबली कॉन्स्टिट्यूएंसी दा मियोय बना हिंगबदा चंगबा मचाक सिंग निंगथिना सेमगत पिरमदबना निंगथमथा चंगलपगा इसिंगी अवाबा चावना मायोकनारी मियोय बखुनागी चाखतलोन मयक सेंगना खंगदबा मियोय सिंगना मिरेप अमदी मिहुत ओइरमबना मियामना खमथेंगना अवाबा तांकक असि मायोकनारी बनी हाइना लमलाई मपारी थौगलुपना फोंदोखरी मियामगी अवाबासी कुपना येंगसिलबा मतुंगदा पॉलिटिकल एक्टिविस्ट सापम कंगलैपाल मैतैगी महुत मरिंग सिंदुना लमलाई मपारी थौगलुपना ngasi नोंपोक हाइरोक्ता थकनबा इसिंग लेमना फंगहनख्री लमलाई असेंबली कॉन्स्टिट्यूएंसी की मनुंगदा ख्वाइदगी इसिंग वारिबा खुंगंग सिंगी मनुंगदा नोंपोक हाइरोक्सु अमनी हाइना खलगा थौरांग असि लौखटपनी लमलाई मपारी थौगलुप की थौमी मियामना अंगंबा मतेंग पुथोकनदुना मियामदा थकनबा इसिंग फंगहनबा होटनबनी लमलाई माइकागी मिरेप ओइगनी हाइना चोंथोरकलिबा सिंगना होंगलकलिबा मतमगी चाखवा थौरांग सिंग हकचिना खंगदबा मरमना तंपाकी असेंबली कॉन्स्टिट्यूएंसी निफु लेबगी मनुंगदा लमलाई असेंबली कॉन्स्टिट्यूएंसी असिना ख्वाइदगी सोथबा माइकाई ओइरी बीजेपी लेंगाक लाकपदगी माइकाई यादा चाखवा थौरांग सिंग पांगथोकलबसु लमलाई माइकाई ददी मसाना मसाबु बीजेपी नि हाइजरबसु लेंगाकी कानाबसिंगी मियामदा फंगहनबा ngamde फिबम से येंगलगदी हौजिक लैरिबा बीजेपी लमलाई मिरेप ओइगनी हारिबसिंग मदिक चादे हाइबगी मायक लारबा खुदमनी हाइना लमलाई मपारी थौगलुपना फोंदोकली हौजिक पावगी मरथन अतेनबा ब्रेक अमामुक लौमिनसी Institute of Manipuri Arts Imagi Acting classes lakliba December 1st week tagi hauzaragani maramasina hauzagadoriba classes asida yaubi ningba pambiba singna acting classes ki anoba batch lising aniga kunmathoi amadi kunnithoi gi form submission tauba yaragani akupa marol gi damak irom sham kesor tera tomram laikai amadi contact number 8787458096 asida pau phobiro ब्रेक मतुंग तराम नोकचरी मखताबा पाउ पिजरी चाही खुदिंगी डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर डे सामना ओजागी सिनफम दा कथोकपा अमागो लोइनना थबक तौरिबो ओजासिंगी मफम दा इकाय खुमनबा उतपा ओइना कटपा चिंगु माइचौ खोंगनंग थबक खोंगा अवार्ड 2022 गी दमक अप्लाई तौनिंगबा लेंगा की नत्रगा लनाय महई संगसिंगदा ओजा ओइना ताकपी तंबीरिबा सिंगना दिसंबर की तांग 10 फावगी मनुंगदा मरी लेनबा डॉक्यूमेंट सिंग थाजिलकनबा हाइरी
Selling digital na chatharakpa COVID-19 awareness composter campaign asi ngasi community health center awang sekmai dasu pangthokpaga loinana awang sekmai amadi mafum asigi akoibeda leiba miyamda COVID-19 gi poster yenthokri thoram aduga mari leina fanjawam lanajit singh producer selling digital na hauzik asi covid ki anoba laichit amasu leiriba maramna akoi pumna SOP ningthina ngakmina ba tangai fade haiki miyam na Jackson bagi mathakta hena Jackson minaduna laichit asi thingmina ba mathau tai haina fongdokhi matam kharadi laichit asiga loine duna laiki gadabana miyam pumna makna yamna wakhan tamina ba changi amasung section banatana laichit asigi hidak laitri haibasi miyam na kaubidana ba haiki campaign aduda FPO KSI Zam Singh ROS Santi Sharma amadi Selling Digital gi executive member singsu saruk yaki ngasi e Shram card chama kuntra yenthopagi thoram ama JM Public School Paurabi de pangthokri ngasi gi thoram aduda K Kalachan ex Pradhan amasung Paurabi Development Committee gi President Yambem Naubi Wahengbam Ibohanbi retired manager Manitko amasung Sanahanbi Memorial Trust ki chairman Moduna saruk yaki thoram aduda JM Public School Paurabi gi principal Wahengbam Janmen Joy Mitaina Lenga ki scheme mayam gi khudong chaba asi lomina si haiki lamdam asda Aadhaar card fawa pai deba mioi kaya ama lairi isa gi khungangda isa gi tawfam thokwa ithaudang sing pangthoksi su nom laga humang mamal na hingjaba khunja singna kari maram gi damakta sinmini habeda ikai beno haiki member Yambem Naubina haiki miyam na lenga ki scheme amadi khudong chaba sing asi lomina si hairabasu makhong paiduna haizade habeda ngaire Lamdam asda lenga ki tongan ba kana ba micha miyam da piri besing asi khangba yamna watli haiki Impulse NGOs Network Silong State Partner New Life Foundation Manipurna Childline Bisnupur ga khutsam naduna football sanaroi mapuroi ba laikhidrabi nupi amadi Loktak Park ki ngami singda chana thakna ba polam sing yenthokre polam sing adu beneficiary puna cha manifu manga da yum da chatuna yenthokki Ministry of Tribal Affairs na Manipur da Tribal Freedom Fighter Museum ama saba yauna puna state tarada museum sanabagi damang mathau taba senfam kaithokre haina ngarang Raja Sabha da Minister of State for Tribal Affairs ODB Renuka Singha Sarutana Fongdokri ngarang Raja Sabha da Renuka Singha Sarutana Fongdokhi ba matung ina warana ningkha tamba hungfutara manga suba chahi ga mari lainana Ministry of Tribal Affairs na state singda amasung Tribal Research Institute singda Foreign colonial government gi mathakta ihau hau kiba tribal freedom fighters singi list yamna bagi dama khangan kre hairi British colonial government gi mathakta ihau hau kiba tribal lujingba singbu sakhangba oina central sponsor scheme gi makhada tribal research institute ta mateng pangladuna Manipur da tribal freedom fighter museum amasana ba Tamenglong district ta urep uyung tamkre Masi saknai rabi Rani Gaiden Liu na British ki mathakta ihau hau kiba adubu sakhangladuna mahaki mamingda sagadabani haina Renuka na fongdokre Izairong boot level committee na sinduna Izairong village na Huri Golmai gi majority declaration tawbagi thoram ama ngasi None district ki manung chana laiba Izairong khunda pangthokre State BJP ki executive member amasu oiriba Huri Golmai asi 53 Tamenglong Assembly constituency ST da lakadoriba Manipur gi mikhalda mirep oigadori Izairong khungi maikaidagi golmaida na ki oiba lengyan fi khudol tamkibaga loinana bi khangchu jinna declaration gi cherol adu Huri Golmaida sinakhi declaration che aduda yum yakhaini thogi manungda kuntra ma thoina Huri Golmai bu sawatli hairi Huri Golmai na haki Tamenglong district asi chingi lam oibeda natana Manipur gi khwairigi sothana laiba district ama oiri district asibu luchingba ngamba praja singi awaba khangba ngamba luchingba ama darkar lai Chakwa Thaurangi scheme kaya gi senfam center amadi state government na thada khrabasu afabal luchingba laitabana lem na mangki miyam na nungsibiduna lakadori ba tarani thoi suba general election asida mahaku mai pakhan biu miyam gi seba tawjage haiki mi ko ambang tong raw tong nu mai arina riu ka hi meeting thai he sarin meeting tong thai nai na mi ko ku sama si na riu ka khang sumam phona o raw na ho sang la lo the tonight khabam tunge kum la khon thina ka tum bible verse to wini a kho paina ti Hauzik aroi beda maru eba paw amuk hana pizari BJP bu masak thinaba aranba paw sandokli Manipur dari Furup Singh Nungsi chanana leminary haiba center gi lujingba singna khangi haina Chief Minister N Birena Fongdokre
ए सरदा देवी ने हाइरी मिटे की नाट की चटनबी फौबा इकाई खुमनदबा सरकारी अफबा सरकार नते मरम अदुना मणिपुर कनगे अमदी जाफत हनगे हाइरबदी बीजेपी नतना अतई पार्टी लाइते अमदी मणिपुर हौकिबा पुंग कुनमरी असला कोविड ना मरम ओजना मियोय अमा मखाताना लाइखिद्रे अनोबा केस 39 रिपोर्ट तौख्रे ngasi gi oidedi poni tv na pizaba numidangi manipuri pau miying tabiri basungbu amkana khurumzari